Center gi Communal Politics ta Manipur thugainaba sillakpa thouwong khudingmak Khanghannaba amadi Yade Haiba Khanghannaba Meeyamna Checksinna Leiminnashi haina Lok Sabha gi MP Dr. Angomcha Bimol Akoijam na appeal tourakli MP na thadorkiba video clip amada mahakna hai Sayol amagi manungda loisinba yaba irang asi loisindana adumak thamlaga miyam hana haliba asigi daita punamak center na pugadabani Central Security Force personnel listing humpu hena state asida Thazil laga kadi tauraga leribano kuki militant singna nongmai kapto na landaningo matamda landaba mi hatningma matamda hatpa siguma thong asida center na kari su haidana yengduna leiraga irang asi thatra truk surwa phawbo loisindana thamli Handak nauna kuki militant singna landarakli ba si makhugi apamba Khanghannabagi wakhalonda tumina leiriba center bu thabak khara tauraknaraba Hodokpaga Pankak Ori Asuguma Thouwong asi center na ethnic line da communal politics tawduna Manipur bu thugainaba sinba lalongi haina lawdaba ngamde MP Bimol makha taraduna September amadagi amuk hauraga thokliba hingsa gi thodok sing asi aikoina taraina lawpham thokte aiko isana semjaba lengak ama leina madubu namhatuna thamlaga center na sanaribulira asida sumnatangi Manipur gi territorial integrity Kahanba yaroi haiba Khanghannaba apunbagi saktamasi kaidonungda thugabi yaroi haiba ama Khanghannaba Meeyamna akiba leitana pressure piba changi haiki Hapta amani de loisinba yaramba irang amabu ngasi bawba chatha leiba se identity politics ta exclusivist oiba furuk ki oiba khuruba miyeng de yengaga Manipur ge thugaira ke haiba adugumba rajniti adugumba politics to Maduga Kusamnaraga Chatpa Ama Yawi Haibase Koina Khangnaba Wani. Kapthare Iba Jagasi the Kana Karamba forces in Hani Station Taraga Lay Haiba. Laina 60,000. The Simumpu in the Changrava Mi Layna Lefa Latraba Amasung Hanjan Tanka Kaya the Taraga La Iba Masigi Lanja Masigi Aroiba Yamna Maruiba Tanka Ama Madugi Wamang Yalko violence ni Sigi Toiba. No make up as a cutting hoi labum tokte, Karima Tangi moved or Kani Hibase, Manzona, Quina Kaloga of Machangi, and Dr. Abese, Captured Abese Mase Ainsum, Kanzabada, Domina Leramba, Government of India, Kariumba, State on Lobayan, and Abagi Sillakpa, Madugi Lalongamo, Gatra Hibasi, Aina Kanze, Furup and would tap in a Kana Halaga, Amuk Madugi, the break, Amataka, Natapta in a Kalaga, Punjan Bayara, Roy, Haiba, Adumbo, Wakalona, but Tahalaga, Madu the Yumfam ever separate musician, device a yam deep boy grare, and a Punbaya, Roy, Haiba, Madugi Ploitana, Bahana, Sillakpa Plot, Amada. Taurapa Rajnitigi, Anobo Kuntana Machanga Pa Yavagi, Achoba Saro Malay have a Sam Yam, Namasi alert over Machangi.